Meetei amadi Tangkhul Punsinduna Yaingangpokpi Central Force Lakpada Thingkhre. Imphal East District Yaingangpokpi Police Station na koliba Yaingangpokpi Bazar da Yaingangpokpi gi akoibada khundaminariba tongan ba furup kayagi Meirapaibi maru oina Tangkhul amasung Meitei gi Meirapaibi singna National Highway 202 Imphal Ukrul lambi thingbagi khongjang changsinkhre. Ngasi khongjang aduda saruk yakibi khongjang loyamana phongdorakibada haukiba tang 13 Manipur gi Chief Minister na Ukrulda laklamlaba matungda National Highway singda kanana su athingba piba leite haikhrabasu pung 9 gi manungda Imphaldagi masalayeng luraga halakiba michamda Central Force leina kuki militant singna nongmai kapsinduna mioi ani hatkiba amasung Central Force leina tronglawbida angangani hatkiba thawong kaya asibu yaningda bagaloinana center amasung state government na khangna una usinadaba thawong yaningdi haina Central Forcing lambida lakpada Thingkhre khongjang changsinbani. Central Force asi aikoina mafam amatada welcome tawdi haiba adugidamak Central Forcing na movement tawbada athingba asi thambani hainasu phongdokhi. I mean Jasmine Kawi aina si uhon dagi ni si bazar maktigi akhoi ngasi si akhoi miyam asida punja asida foothills da tariba khung miyam sina punsana imai belson singna loinamak asida leibi si nahan thokiba thothok Palabada Temkuso Adugi Yukur Rota ambush Tauraga Hati Kraba me any Shikre Adudu Akoina government the Kamuk Akoina request Tauraga appeal Tauraga Manipurda 3 years oikre Akoina resolution ama puthok piningai haina khoi request tawje oju hujik phawsu tawde nahan CM na Yukurum gi lambi si thawba yarani chatpa yarani haina lawshan bilame within 48 hours ta ambush tawraga mi shibasu yawkhre ashigi si loinamak yengaga okoina government da jitna appeal tawrushu kari issue khangbidaba kari issue okoina wana tawriba miyam si khangudaba khangbidaba gi mong oibadina akoina hujik si akoi Central Force ta akoi thajaba wat khre haibagi akoina asida khunjada leiriba nupi imai bel ha loina maksina sida phamaga akoi government hujik gi Central Force sida akoi gi khunjida changa hokoi haibagi akoina nuaidaba phongdoktuna akoi sida leiribani Ado maru na hojik Central Force khaktara Thingkhre je government gi oiba employees sing hai tare khoi gi state police adu mayam sisu movement sisu thingatra kai tong ekoi na thingba se Central Force khaktani state force si makti nate government de Central Force moina thajilaba mayam se ekoi gi khunda welcome tawde haibasi kari gira hairaga moi masa leina ekoi da ambush tawriba bom thajilaga angang hatpiriba mayam se asiloin mak uraga ekoina moibu thajaba thamjaladi ekoi se kana mata su hingaro hangning badi ekoi mi kyam shiraga government sina action logira haibu su khangina haibiyo adu already ekoi ima loin mak yauraga sijage aduga ekoi gi future generation leiriba angang macha ekoi gi angang macha masu mayam se nungthi ningai na hingningai ekoi thwai wor su thal ka jage adubu government sina Central Force thajalaga akoi butumba chaba khangandana ngasi su chaba thakba kaim leitana akoi se simaina akoi gi tungda laiba anga akoi gi misu ija su miyam gi damak haina akoi se khara ningthi nungai na hingjage haibagi akoi na appeal tawjabane adugi lariba Central Force miyam se akoi gi damakti shanti nate akoi damakti wakhan waningai ne haibagi akoi na sida loina mak punchalaga akoi na welcome tawjade haibu su phongdoktan